aina hojik leijari pamphong asi Bishnupur district ki manung chana lairiba Nambol Sabal Leikai community hall mapa adwaida le tare hariba mafam asida ngasi se pung taruk rom tarakpa adwaida sakhangdaba singna 33 Assam Rifles ki kangbu ama lakpa matamda nomai kapsan maduna maram oraga report da phangba paw ki matung ina di noi anirom person anirom lek da matung mangaro ti sokdagi Regional Institute of Medical Sciences Rimsta sokosing adu yorok tuna leire habagi paw leire aduga hariba sport thawlok thokam mafam Sabal Leikai asda tuan ba state force ki makok thongba sing natana idea sayona tuan ba Assam Rifles ki mil kaya amasu laaga hariba thodok thofam sing asida yengchinba hokre aduga makatana hariba thodok si hek thokhibaga athuba matamda haibadi akoi chonda batawdana security personnel singi market ki chinganingai oiba mafam singa search operation tawbagi thaba adu pakapa hokre adu hujik makatana adu pakale haitare hariba thodo si matawgramna kanana tholamdo haiba hujik phoke na chaptana khangba makti ngamdri adu hariba security personnel singi market gi yamna kanna mikutna homchina hariba area singa si leiba khaknatana suspect oiba haiba chinganingai oiba mafam singa si daija thiba gumbagi thaba adu chathari aduga hariba lambi asi main road oiba maramna hariba area sida chathok chachin toba matamda myamgi oina khudong chadaba kaya di mayok nari aduna yariba makai madugi khudong chadaba singa si masi thokiba thodong sina oigadori aduna hariba Bishnupur gi district ki manung chamani area se thoriba thodong singa mari rena curfew su lauthokkibagi awapum su leiribne aduna makhatana kari thium lakpagi habje khoi puna yanaba yamina badi mathau tari hoji fobi ona leiriba thodong haiba taraga mi ani security person ani 33 Assam Rifles ki lekidabo lona manga rop sokodagi Regional Institute of Medical Sciences ta leire forensic science ki team laktuna hoji hariba thodok thopam sura yengchinba hore aduga magok thongba officer kaya amasu laktuna leire aduga chinanga mafam sinda search operation chathaba hore habo hoji thamjabu lena hoji fogi ona pawdam jariba naurem tanuranjan HL news newa Nambol Sabal Leikai Bishnupur district